ꯉꯁꯤ ꯑꯌꯨꯛ ꯐꯣꯡꯈꯤꯕꯁꯤ ꯐꯣꯡꯁꯤꯡꯗꯒꯤ ꯇꯣꯉꯥꯟꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯃꯤꯍꯥꯠꯄꯗ ꯂꯥꯎꯇꯨꯅꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯖꯦꯑꯦꯁꯤ ꯃꯆꯥꯅꯨꯄꯥ ꯊꯣꯛꯄ ꯃꯤꯑꯣꯏ ꯑꯃꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯕ ꯁꯤꯡꯖꯃꯩ ꯆꯤꯡꯉꯝꯊꯛꯇꯒꯤ ꯒꯨꯔꯨꯃꯌꯨꯝ ꯃꯣꯂꯤꯀꯨꯜ ꯁꯔꯃꯕꯨ ꯆꯪꯖꯐꯝ ꯄꯤꯔꯝꯕꯁꯤꯡ ꯃꯤꯍꯥꯠꯄꯗ ꯂꯥꯎꯇꯨꯅꯕ ꯌꯥꯎꯕꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ ꯍꯥꯏꯅ ꯖꯦꯑꯦꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯃꯣꯂꯤꯀꯨꯜ ꯁꯔꯃꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯗ ꯁꯣꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯒꯨꯔꯨꯃꯌꯨꯝ ꯁꯨꯔꯖ ꯁꯔꯃꯒꯤ ꯃꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯡꯖꯃꯩ ꯆꯤꯡꯉꯥꯈꯝ ꯉꯥꯇ꯭ꯔꯥꯕ ꯂꯩꯔꯛ ꯃꯆꯤꯟꯗ ꯆꯪꯁꯤꯟꯈꯤ꯫ ꯋꯥꯀꯠ ꯈꯣꯡꯖꯪꯗ ꯖꯦꯑꯦꯁꯤ ꯑꯦꯒꯦꯟꯁ ꯕ꯭ꯔꯨꯇꯦꯜ ꯀꯤलिꯡ ꯑꯣꯐ ꯖꯤ ꯁꯨꯔꯖ ꯁꯔꯃꯒꯤ ꯑꯦꯗꯚꯥꯏꯖꯔ ꯁꯅꯧꯕ ꯁ꯭ꯌꯥꯝꯆꯔꯟꯅ ꯍꯥꯏꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯃꯅꯨꯡꯗ ꯑꯍꯣꯡꯕ ꯂꯥꯛꯀꯗꯧꯔꯤ꯫ ꯑꯦꯝꯄꯤꯁꯤꯁꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯁꯨꯡ ꯁꯤꯑꯦꯜꯄꯤꯒꯤ ꯂꯨꯆꯤꯡꯕ ꯁꯤꯟꯗꯣꯛꯂꯕ ꯌꯥꯔꯤ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯃꯅꯨꯡꯗ ꯑꯊꯨꯕ ꯃꯇꯝꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯀꯗꯧꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯄ ꯑꯁꯤ ꯌꯦꯡꯂꯒ ꯄꯥꯔꯇꯤ ꯍꯥꯏꯀꯃꯥꯟꯅ ꯑꯦꯝꯄꯤꯁꯤꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ ꯄꯥꯔꯇꯤꯒꯤ ꯁꯤꯑꯦꯜꯄꯤꯒꯤ ꯂꯨꯆꯤꯡꯕ ꯁꯤꯟꯗꯣꯛꯅꯕ ꯋꯥ ꯈꯟꯅꯕ ꯍꯧꯔꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛ ꯂꯧꯈꯠꯂꯛꯄ ꯌꯥꯏ꯫ ꯄ꯭ꯔꯦꯁꯅ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯄꯒꯨꯝ ꯇꯧꯔꯛꯄ ꯂꯣꯏꯅꯅ ꯄꯥꯔꯇꯤ ꯑꯁꯤ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕ ꯉꯝꯗꯕꯗꯒꯤ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯃꯅꯨꯡꯗ ꯑꯍꯣꯡꯕ ꯈꯔ ꯄꯨꯔꯛꯂꯒ ꯄꯥꯔꯇꯤ ꯑꯁꯤ ꯍꯦꯟꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯗꯧꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯟꯗꯛꯇ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤ 5ꯒꯤ ꯕꯥꯏ ꯏꯂꯦꯛꯁꯟ ꯑꯗꯨꯗ ꯏꯝꯐꯥꯜꯗ ꯂꯥꯛꯂꯝꯈꯤꯕ ꯑꯣꯜ ꯏꯟꯗꯤꯌꯥ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ AICCꯒꯤ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯤꯖꯣꯔꯥꯝꯒꯤ ꯏꯟꯆꯥꯔꯖ ꯑꯣꯏꯔꯤꯕ ꯍꯥꯟꯅꯒꯤ ꯔꯦꯜꯋꯦ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ CWC ꯃꯦꯝꯕꯔ ꯚꯛꯇꯆꯔꯟ ꯗꯥꯁꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯝꯈꯤꯕ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠ ꯑꯃ ꯂꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ AICCꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕꯁꯤꯡ, ꯄꯥꯔꯇꯤꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥ ꯎꯅꯗꯨꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯝꯈꯤꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯃꯄꯥꯡꯒꯜ ꯐꯨꯗꯣꯛꯄ ꯉꯝꯗꯕꯒꯤ ꯐꯤꯚꯝ ꯎꯕ, ꯄꯥꯔꯇꯤ ꯃꯅꯨꯡꯗꯁꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯒꯤ ꯃꯔꯛꯇ ꯒꯦꯞ ꯂꯩꯔꯛꯄ ꯃꯥꯟꯕ ꯐꯤꯚꯝ ꯑꯃ ꯎꯔꯛꯄ ꯑꯁꯤ ꯄꯥꯔꯇꯤ ꯍꯥꯏꯀꯃꯥꯟꯅ ꯌꯥꯝꯅ ꯍꯛꯁꯤꯟꯅ ꯂꯧꯏ꯫ ꯃꯁꯤꯗ ꯅꯠꯇꯅ ꯍꯧꯖꯤꯛ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ N ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯩ ꯌꯥꯎꯅ ꯂꯥꯛꯇꯨꯅ BJPꯗꯒꯤ MLA 3 ꯑꯃꯗꯤ MPPꯒꯤ MLA 4 ꯂꯣꯏꯅꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯠ MLA ꯑꯃ ꯐꯥꯎꯕꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗ ꯁꯧꯒꯠꯂꯕ ꯐꯥꯎꯕꯗ ꯒꯣꯚꯔꯟꯃꯦꯟꯠ ꯁꯦꯝꯕ ꯉꯝꯈꯤꯗꯕ ꯑꯗꯨ ꯄꯥꯔꯇꯤꯒꯤ ꯃꯅꯨꯡꯗ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯠꯄ ꯑꯃꯗꯤ ꯌꯨꯅꯤꯇꯤ ꯋꯥꯠꯄꯗꯒꯤꯅꯤ ꯍꯥꯏꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯧꯏ꯫ ꯃꯁꯤꯗ ꯅꯠꯇꯅ ꯄꯥꯔꯇꯤ ꯑꯁꯤꯗꯒꯤ MLA ꯀꯌꯥ ꯇꯣꯛꯅꯕ, BJPꯗ ꯌꯥꯎꯈꯤꯕ ꯄꯥꯔꯇꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯂꯨꯆꯤꯡꯕ ꯀꯌꯥ ꯄꯥꯔꯇꯤ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯀꯌꯥ ꯑꯗꯨ AICCꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯍꯛꯁꯤꯟꯅ ꯂꯧꯏ ꯍꯥꯏꯔꯤ꯫ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ MLA ꯀꯌꯥ ꯄꯥꯔꯇꯤ ꯑꯣꯐꯤꯁꯇ ꯂꯥꯛꯇꯕ, ꯄꯥꯔꯇꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯄꯨꯛꯅꯤꯡ ꯆꯪꯂꯛꯇꯕꯒꯤ ꯃꯔꯝ ꯑꯁꯤ ꯄꯥꯔꯇꯤꯒꯤ ꯍꯥꯏꯀꯃꯥꯟꯅ ꯊꯤꯗꯣꯛꯇꯨꯅ ꯂꯥꯛꯈꯤ꯫ ꯄꯥꯔꯇꯤ ꯃꯅꯨꯡꯒꯤ ꯑꯍꯣꯕ ꯀꯌꯥ ꯑꯁꯤꯅ ꯍꯟꯗꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤ 5ꯒꯤ ꯕꯥꯏ ꯏꯂꯦꯛꯁꯟꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯆꯥꯎꯅ ꯃꯥꯏꯊꯤꯈꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯀꯃꯥꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯄꯥꯔꯇꯤ ꯃꯅꯨꯡꯗ ꯑꯍꯣꯡꯕ ꯈꯔ ꯄꯨꯔꯛꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ꯫ ꯄꯥꯔꯇꯤ ꯃꯅꯨꯡꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯚꯛꯇꯆꯔꯟ ꯗꯥꯁꯅ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯇꯣꯉꯥꯟꯕ ꯎꯅꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯕꯥꯏ ꯏꯂꯦꯛꯁꯟ ꯃꯃꯥꯡꯗ ꯈꯪꯗꯣꯛꯈꯤꯕꯅꯤ꯫ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯔꯇꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ CLPꯒꯤ ꯂꯨꯆꯤꯡꯕꯒꯤ ꯃꯥꯌꯣꯛꯇ ꯄꯦꯟꯗꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯕꯥꯏ ꯏꯂꯦꯛꯁꯟ ꯃꯃꯥꯡꯗ AICCꯅ ꯀꯔꯤꯒꯨꯝꯕ ꯈꯨꯠ ꯊꯥꯕ ꯇꯥꯔꯕꯗꯤ ꯃꯤꯈꯜꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯂꯥꯛꯄ ꯌꯥꯕꯅ ꯃꯤꯈꯜ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯤꯟꯕ ꯅꯠꯇ꯭ꯔꯒꯅ ꯀꯣꯡꯒ꯭ꯔꯦꯁ ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ ꯁꯤꯟꯕ ꯅꯠꯇ꯭ꯔꯒꯅ ꯑꯅꯤꯃꯛ ꯁꯤꯟꯗꯣꯛꯄꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯤꯈꯜ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯕꯛꯇꯣ ꯑꯣꯟꯊꯣꯛꯅꯕ ꯌꯥꯅꯔꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯊꯨꯕ ꯃꯇꯝꯗ ꯃꯊꯪꯒꯤ ꯃꯤꯈꯜ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯇ AICCꯅ ꯍꯥꯟꯅ ꯈꯨꯠ ꯊꯥꯔꯕ ꯌꯥꯔꯤ꯫ ꯃꯊꯪꯗ CLP ꯂꯨꯆꯤꯡꯕꯒꯤ ꯃꯊꯛꯇ ꯈꯨꯠ ꯊꯥꯔꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯄꯥꯔꯇꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ MLAꯁꯤꯡꯅ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ CLP ꯂꯨꯆꯤꯡꯕꯒꯤ ꯃꯊꯛꯇ ꯃꯔꯥꯜ ꯀꯌꯥ ꯁꯤꯈꯤꯕꯅꯤ, ꯂꯣꯏꯅꯅ ꯄꯥꯔꯇꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒ ꯄꯥꯔꯇꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯒꯤ ꯃꯔꯛꯇ ꯒꯦꯞ ꯂꯩꯔꯛꯄ ꯀꯌꯥ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯍꯟꯗꯛꯇ ꯃꯅꯤꯄꯨꯔꯗ ꯆꯨꯞꯂꯤ ꯄꯥꯏꯔꯤꯕ ꯆꯨꯡꯁꯤꯟꯅꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯌꯤ ꯆꯥꯎꯅ ꯆꯠꯂꯛꯄ ꯃꯇꯝꯗ ꯂꯩꯉꯥꯛ ꯄꯥꯏꯕ ꯉꯝꯈꯤꯗꯕ, ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯃꯤꯈꯜꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯌꯥꯕ ꯇꯥꯟꯖꯥ ꯂꯥꯛꯈ꯭ꯔꯕꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯍꯧꯗꯕ, ꯍꯟꯗꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤ 5ꯒꯤ ꯕꯥꯏ ꯏꯂꯦꯛꯁꯟꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯤꯔꯦꯞ ꯊꯥꯗꯣꯛꯄ ꯉꯝꯈꯤꯗꯕ, ꯃꯤꯔꯦꯞ ꯊꯥꯗꯣꯛꯈꯤꯕ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤ 4ꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯤꯔꯦꯞꯅ ꯚꯣꯠ ꯃꯁꯤꯡ ꯌꯥꯝꯅ ꯍꯟꯊꯅ ꯐꯪꯂꯒ BJPꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯀꯌꯥ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯗ ꯈꯨꯠ ꯊꯥꯅꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯍꯜꯂꯛꯄ ꯑꯣꯏꯅ ꯃꯄꯥꯟ ꯂꯝꯒꯤ ꯑꯣꯏꯕ ꯑꯇꯦꯟꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ: ꯃꯁꯥꯒꯤ ꯅꯨꯄꯤ ꯍꯥꯠꯂꯕ ꯇꯨꯡꯗ ꯅꯨꯄꯥ ꯑꯃ ꯁꯨꯁꯥꯏꯗ ꯇꯧꯈ꯭ꯔꯦ꯫
महाराष्ट्र की पालघर डिस्ट्रिक्ट मसागी सही कुनगनिपान सुरब नुपा अमना मखोगी मयुमदा माकी लोइनबी नुपी अदु हाटख्रे अमसु मदुगी मतुंगदा महाक मसाजु सुसाइड तौदुना सिक्रे हैना पुलिस न ngasi फोंदोखरे मखोगी युमलोनबा खरना मफम अदुगी बासाई एरिया दा मखोगी युम अदुदा मंगाल अमत उखिदबदगी पुलिस ता पाउ पीखरबगी तुंग थौदो अदु इरागी नुमिते खंगलखिबने पुलिस लालगा युम अदु थोंग अदु थुगाइरगा हांदोखि अमसु मसागी सै कुनगुमले सुरबि ज्योति चावन कौबि नुपी अदु फमुंग अमदा अदुगा माकी मपुरोइबा राहुल चावनना सिलिंग अमदगी थौरि यालगा सिदुना लेरम थेंगनखि हाइना नीरा बयन देव बासल बीरर कमीशन रेड के असिस्टेंट पुलिस इंस्पेक्टर आर्सना दुसनेना हाइखि युम अमदगी सुसाइड नोट अमा फंखि हाइना महाना हाइखि नुपा अदु थंगनबा मुंबई गी अंधेरी एरिया मेट्रो स्टेशन में सिक्योरिटी गार्ड उन्हें थपक तौबनी है पाउचेसन मखा तारी अतोप पाव अमनमो गुजरात युमलोनबगी मचानुपी रेप तौई हाइबगीदमक नहा अमा हाटख्रे गुजरात की बरूच डिस्ट्रिक्ट युमलोनब अमगी मचानुपी रेप तौई हाइबगीदमक मसागी सही तरागा मपन सुरबा नुपा अमा युमलोनबा अदुना फुरगा हाटख्रे हाइना ngasi नुमाइजिंग नुमित पुलिसना फोंदोखरे सही मंगा सुरबी नुपी मचा अदुगी मपा अदुना सही अमना नुपा अदुबु तमथीना फुबदगी थौदो अदु अंकलेश्वरगी खुंगंग अमदा इराइगी नुमिदांग वैरमदा थोखिबने नुपा अदु वांदकी अमसुम बारूसादा लैबा सिविल हॉस्पिटल पुखतकी अमसुम इराइगी नुमिदांग अथेंगबदा सिखी हाइना सीनियर पुलिस ऑफिसर सिरक पाटिल नाखि इराइ नुमिता नहा अदुगी ममा अदुना नुपी मसा अदु कपलगा अमसुम मसा नुपा अदुबु टॉयलेटगी थोलकपा उखी ममा अदुना मसा नुपा अदुबु नुपी मसा अदुगी मपागी नाक्ता पुशिनखी हैना पुलिस नाखी मदुदा सौरब नुपी मसा अदुगी मपाना नहा अदुबु फुबिखी नुपी मसा अदुगी मपा अदु ngarang थांगज नुमिता पुलिसना फाखरे हैनसु पावसिना मखातारी अतेन मपाव मनमो मेलेरिया अमसुम कोविड नाबदगी हिंगलबा ब्रिटिश मियु अमा खरौना सिकपदसु हिंगले तमथीरबा लाइनासिंग ओइबा कोविड-19 वायरस डेंगू अमसुम मेलेरिया नाबदगी हिंगलबा ब्रिटिश सेरेटी वॉकर अमा राजस्थान सिखिबा मी सिबा याबा लिना सिकपदसु हिंखरे हैना अंगक पाव अमा ओइना म्याम फोंगनरे लोइसिलकपोइना मणिपुर की अतोप मरुइबा पाव अमना इरंग थोंग नौना पानखतुना नुमित मरीनी मंगानी की मनुंग लानबा याहननबा थौरंग तहौरी नेशनल हाईवे नंबर 37 इम्फाल जिरीबम लंबी द लैरिबा इरंग थोंग नौना अमु पानखतुना नुमित मरीनी मंगानी की मनुंग गाड़ी सिंग लानबा याहननबा मरी लेनबसिंगना थौरंग तहौरी हौखिबा नवेंबर अमदा इरंग Valley Bridge asi tekhibaga lonena laingoi puduna lakpa tata tipper amasu turel tasinkhibani masigi matungda Imphal More lambi gi Tengnoupal da leiba sijinadaba Valley Bridge adu Indian Army na sidoktuna puralaga irang thong oina sijinanaba pankhatpa horaga loiramdai da amuk tekthakibani madudagi thong asi karamba matamda nauna amuk pankhatkadagi haiba chapchana khangdana lakibani thong asi nauna amuk pankhatpa loisinba ngamdana leidiba asigi maram thidoknabagi dama huyelan pawgi team amana mafam aduda chatlubada NHIDCL gi officing amadi Indian Army na irang thong asi nauna pankhatuna namit marini mangani gi manungda lanba yahananaba thabak thoramsing pakhalam thengna khi hainasu pawsin makhatana phongdorakle